Kuki Nupi Louba Meitei Nupa ama UKNA ni chingnabasingna nongmaina kaptuna hatkibadagi miyamgi akanba ihau haurakle miyad asibu yaningdaba fongdoktuna kakching khunau lamkhaida miyamna lambi thingbai khongjang changsinkhre ing 2023 gi May 3 dagi hauna Manipur da thokliba irang asigi chapchaba warusin ama puraknabagi akanba mawongda honaringe cheirak asida ngarang numidang Kuki khulai paibasingna Kuki Nupi Louba Meitei Nupa ama nongmaina kaptuna tamthiba miyata hatkre miyad asibu yaningdaba fongdoktuna ngasi ayuktagi hauna miyam thoraktuna kakching khunau lambi thingbagi khongjang changsinkhre thaudo sigi matangda pauche sina phangba tongan paugi matung inadi laikhidraba miyoi adu kakching khunau utan makhong leikaidagi mayang lambam Rishikanta kuntragani pan apokpa H Tombi kawi Rishikanta asi Churachandpur district ki manung chana laiba tuibongda mahaki loinabi chingnu hafkif ka loinana laiminabani hairi ngarang numidang pung 3 rom taba matamda United Kuki National Army UKNA gi kedarni haina chingnaba sakhangdaba kulai paiba miyoi kharana Rishikanta amasung mahaki loinabi chingnu hafkif pu tuibongdagi faraga pukhibani adumak pu chingnu hafkif ti mafam amada gari dagi thadaramlaga Rishikanta bu sakhangdaba kulai paiba sing aduna puraga chatkibani hairi Pao sin hai masigi matungda Churachandpur district ki hengle police station na konba ji natjang Khulgi mafam amada Rishikanta bu farba matung famhanduna thamlaga makokta nongmaina kaplaga tamthiba mihata hatkibani hairi Rishikanta ki thawai yaudab hakchang adu haukiba nongyai matung pung amarom taba aduaida police na lokhalaba matung mokta thamkhre hairi thodo adugi matangda Churachandpur police na sumoto FIR ama register tawkhibaga loinana mihat aduda chenaba miyoi sing fanaba thiba humbagi thabak chathaba haukhre haina Pao sina makhatari atopa Pao gi source amagi matung inna laikhidraba Rishikanta asi Nepal da thabak tawduna leibani matam kharagi oina yumda thorakpada tuibongda leiba mahaki loinabi chingnu hafkif ki yumda leirakhibani Makpu mafam aduda leiba yanabagi damak chingnu hafkif na KNO amasung tuibongi authority dagi ayaba hana lawkhi hairi Amaramda ngarang numidang Rishikanta bu nongmaina kaplaga hatkibagi video ama social media da viral oirakhi video aduda Rishikanta na Makut lonaraga mahakpu fariba miyoi sing aduda thawai kanbina haijabagi mami sing uba fangki maki haijaba adu tabiba tawduna UKNA gi kedar ni chingnaba sakhangdaba sing aduna mahaki makokta nongmaina kaflaga hatokhibani panba yabadi Manipur da president rule thamlakhibadagi thoragliba irang asi aduki matik safare haina Central amasung state ki luchingba kayana fongdokpa laikhre irang asigi safaba mami tarakpaga iroinana state asida popular government ama semnaba hoje akanba mongda honaribani adu gi saruk ama oina BJP ki Meitei amasung Kuki jo MLA sing New Delhi da puna mifam pangthokiba laikhre adumak Kuki kulai paiba sing amadi CSO kharana irang asigi chapchaba political warusin ama puraktriba fawba Kuki jogi MLA tara popular government ta yawba yaroi haibagi wafam kayarak hanna thamba laikhrabani Hauzik Manipur da tamna lakliba political gi ahongba amasung thokliba irang asigi warusin puraknaba lambi yatpa horakpa sida yaningdaba oina Rishikanta bu nongmaina kaptuna tamthiba miyata hatkiba si achobo wahang ama oiri Nakalamuramda ngarang numidang Rishikanta bu Kuki khulai paiba singna tamthina hatkiba thawong adubu yaningdaba fongdoktuna ngasi ayuktagi kakching khunau lambi miyamna thingbagi khongjang changsinkhre kakching khunau gi akoibada leiba dukan sing thonglona ki kaithel kana khide Maikai adongi miyam amasung atopa mafam kayadagi lakpa miyamna kakching khunau lamkhaida punduna mihat adubu yaningdaba fongdokhi loinana khoisaunaraba miyamna lambi da gari tayar amadi uwana chingba puthoktuna mai thaduna lambi thingbagi khongjang changsinki Miyam nasu lambi da famjinduna lambi thingbagi khongjang hena kansin ke pamdaba thodok thoktanaba kakching police ki kangbuna thodok thokpham da changsinduna ngak senbagi thabak lokhatkhi Rishikanta bu tuibongda leinabagi ayaba lawkhi haiba yumfam yaudabani KNO Sakhangdaba kulai paiba singna ngarang faraba matung hatokhraba chingnu hafkif ki mapuroiba mayang lambam Rishikanta bu tuibongda leinabagi ayaba KNO amasung tuibong DHQ dagi lawkhi hariba wafam adu Yumfam yaudaba wafam ni haina KNO na sengdorakli hiramasigi matangda Kuki National Organization KNO gi Information and Publicity na thadorakpa sengdok warul amana hai mayang lambam Rishikanta na tuibongda laklaga leirambagi wafam asi KNO na khangba leite amasung Rishikanta bu hatkibagi thawdo adu lup asiga karigumba hirama matada mari leinade haina cherol asina khangalakli arina thomlambadagi nupi ama laikhidre Ngarang numidang pung 10 rom taba aduaida Singzamai police station gi manung chana thongju boroi makong crossing da 2 wheeler amada Matai manau thauduna lakpada 4 wheeler gari amana thomlambadagi nupi adu laikhidre aduga nupa aduna sokpadagi hospital da laikanaraba matungda discharge tawkhre hairi pauche sina fangba paugi matung inadi gari na thomlambadagi laikhidrabi nupi adu UNLF Pambai gi hanagi active chairman oina thawpuramba hujikna member of the advisory committee oina thawpuri hairiba nongyai gi loina bi moirang them ongbi Jivanlata kuntra yangkhai ga manga kawi hairi Mag accident thokpa madumakta da laikhidabani aduga accident aduda nongyai su kokta sokpadagi hospital da pukhalaba matungda mafam nipan da folaba matungda hojik discharge tawrakre hairi Thadau inpi Manipur na Kuki terrorist singi thawong akan mamong na condemn tawrakli Ngarang January 18 gi numidang da Kuki terrorist singna tuibongdagi chingnu hafkif ki mapuroiba
ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯇꯨꯏꯕꯣꯡꯗꯒꯤ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯥꯗꯣꯛ-ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯂꯨꯕꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯂꯨꯞ ꯀꯦ.ꯑꯦꯟ.ꯑꯣ ꯑꯃꯁꯨꯡ ꯇꯨꯏꯕꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯕꯗ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯃꯑꯣꯡꯗ ꯃꯤꯌꯥꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯔꯤꯖꯟ ꯑꯗꯨꯗ ꯑꯥꯏꯟ ꯂꯩꯇꯕꯗ ꯅꯠꯇꯅ ꯇꯝꯊꯤꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯅꯥꯏ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯆꯠꯊꯕ ꯑꯦꯇꯦꯛ ꯑꯃ ꯅꯠꯇꯦ, ꯖꯁꯇꯤꯁ, ꯄꯕ꯭ꯂꯤꯛ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯗ ꯍꯛꯊꯦꯡꯅꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ꯫ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯥꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯉꯥꯛꯅ ꯆꯠꯂꯤꯕ ꯁꯤꯇꯤꯖꯟꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯉꯥꯛꯁꯦꯟꯕ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯊꯤꯡꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯋꯨꯃꯦꯟ ꯐ꯭ꯔꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯕꯨ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯊꯨꯕꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯑꯁꯤꯒꯨꯝꯕ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯗ ꯅꯠꯇꯅ ꯄꯤꯁ, ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤꯕꯨ ꯑꯦꯇꯦꯛ ꯇꯧꯕꯅꯤ꯫ ꯃꯤꯆꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯂꯨꯞ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ, ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯖꯁꯇꯤꯁꯀꯤꯗꯃꯛ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯇꯤ.ꯑꯩꯆ. ꯑꯔꯨꯟ ꯀꯨꯃꯥꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯑꯣꯏ ꯑꯃ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯩꯇꯩ ꯅꯨꯄꯥ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯗ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅ ꯄꯥꯎꯃꯤ ꯈꯔꯒ ꯎꯅꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯣꯛ ꯑꯁꯤꯅ ꯈꯨꯔꯧ ꯊꯥꯡꯅꯕ ꯃꯔꯝ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯡꯂꯨꯞ ꯑꯃꯗ ꯇꯥꯏꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯈꯔꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯐꯝ ꯀꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯑꯃꯗꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯂꯦꯞꯇꯅ ꯆꯠꯊꯔꯕꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯇꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯃꯊꯪ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯨ꯫ ꯀꯣꯀꯣꯃꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯅꯤꯡꯇꯝꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯒ ꯂꯩꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯨ꯫ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯋꯥꯏ.ꯀꯦ. ꯗꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯍꯤ 2ꯒ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯈꯨꯠꯂꯥꯏ パイꯔꯒ ꯃꯅꯤꯡꯇꯝꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯃꯤꯆꯝꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯈꯪꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯔꯥꯟꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡ ꯃꯆꯣꯏ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕꯅꯤ, ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ 50,000 ꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯔꯛꯂꯕꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯍꯟꯕꯤꯈ꯭ꯔꯣ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯏꯔꯝꯗꯝ ꯑꯁꯤ ꯉꯥꯛꯆꯍꯧꯔꯒꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇꯕꯨ ꯃꯤꯍꯥꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁꯁꯤꯡ ꯆꯤꯡꯗ ꯗ꯭ꯌꯨꯇꯤ ꯊꯥꯕꯤꯒꯅꯨ ꯁꯨꯃꯇꯤ꯫ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯇꯥꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩꯒꯤ ꯄꯨꯂꯤꯁꯁꯤꯡ ꯆꯤꯡꯗ ꯗ꯭ꯌꯨꯇꯤ ꯊꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯁꯤꯡꯗ ꯇꯃꯦꯡꯂꯣꯡꯗ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯑꯣꯔꯗꯔ ꯊꯣꯔꯛꯂꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯧꯇꯥꯛ ꯍꯣꯜꯗ ꯇꯃꯦꯡꯂꯣꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯑꯣꯔꯗꯔ ꯊꯣꯔꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯁꯠꯁꯤꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 94ꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯐꯥꯏꯗꯒꯤ ꯈꯨꯟꯗꯣꯡꯕꯝ ꯁꯨꯃꯇꯤꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯅ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯈꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯕꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯔꯤꯛꯁꯤꯡꯗ ꯇꯃꯦꯡꯂꯣꯡꯗ ꯈꯨꯗꯛꯇꯒꯤ ꯍꯟꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯣꯛꯂꯤꯕ ꯅꯣꯇꯤꯁ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯇꯝꯄꯥꯛꯇ ꯗ꯭ꯌꯨꯇꯤ ꯊꯥꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯃꯛꯁꯨ ꯃꯩꯇꯩ ꯑꯃꯕꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎꯁꯤꯡꯁꯨ ꯂꯩꯔꯦ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯚꯔꯅꯔꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯒꯤ ꯀꯔꯅꯥꯇꯀꯥ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯔꯥꯡꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯒꯚꯔꯅꯔ ꯊꯥꯋꯔꯆꯟꯗ ꯒꯦꯍꯂꯣꯠꯅ ꯁꯨꯞꯅꯒꯤ ꯋꯥꯍꯪ ꯄꯔꯦꯡ ꯑꯅꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯒꯤ ꯀꯔꯅꯥꯇꯀꯥ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯥꯎꯅ ꯆꯔꯥꯡꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝ ꯁꯥꯕ ꯄꯦꯔꯥꯒ꯭ꯔꯥꯐ 12 ꯌꯥꯎꯕ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯒꯚꯔꯅꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯎꯁꯇ ꯁꯨꯞꯅꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯅ ꯁꯦꯝꯕ ꯒꯚꯔꯅꯔꯒꯤ ꯁ꯭ꯄꯤꯆ ꯑꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ MGNREGAꯒꯤ ꯃꯍꯨꯠꯇ BBG Ram-G ꯑꯦꯛ ꯆꯠꯅꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯒꯚꯔꯅꯔꯅ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯗꯔꯥꯃꯥꯌꯥꯅ ꯒꯚꯔꯅꯔꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯣꯡꯒꯥꯎꯅꯕ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯑꯃꯠꯇ ꯉꯥꯛꯅ ꯆꯠꯇ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯀꯨꯞꯁꯤꯟꯅꯕ ꯒꯚꯔꯅꯔꯗ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯄꯥꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯔꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯎꯁꯀꯤ ꯃꯤꯐꯝ ꯍꯦꯛ ꯍꯧꯕꯒ ꯄꯣꯗꯤꯌꯝꯗ ꯆꯪꯂꯛꯂꯒ ꯒꯚꯔꯅꯔ ꯊꯥꯋꯔꯆꯟꯗ ꯒꯦꯍꯂꯣꯠꯅ ꯍꯥꯏꯈꯤ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯂꯣꯟ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯍꯥꯎꯁꯇꯒꯤ ꯃꯄꯥꯟ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯗꯔꯥꯃꯥꯌꯥꯅ ꯍꯥꯏꯈꯤ ꯒꯚꯔꯅꯔ ꯃꯁꯥꯅ ꯁꯦꯝ ꯁꯥꯕ ꯋꯥꯔꯣꯜ ꯑꯃ ꯄꯥꯊꯣꯛꯄ ꯌꯥꯗꯦ꯫ ꯀꯦꯕꯤꯅꯦꯠꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕ ꯋꯥꯔꯣꯜ ꯑꯗꯨ ꯒꯚꯔꯅꯔꯅ ꯄꯥꯊꯣꯛꯀꯗꯕꯅꯤ꯫ MGNREGA ꯆꯠꯅꯍꯟꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯅꯕ ꯖꯅꯨꯋꯥꯔꯤ 22ꯗꯒꯤ 31 ꯐꯥꯎꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯀꯧꯈꯤꯕꯅꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯃꯟꯃꯣꯍꯟ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ UPA ꯂꯩꯉꯥꯛꯅ ꯔꯥꯏꯠ ꯇꯨ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ, ꯔꯥꯏꯠ ꯇꯨ ꯐꯨꯗ, ꯔꯥꯏꯠ ꯇꯨ ꯌꯨꯊ, ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯂꯣ ꯆꯠꯅꯍꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ MGNREGA 2005ꯒꯤ ꯃꯈꯥꯗ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯕꯨ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯄꯤꯕ ꯍꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯣꯀꯦꯜ ꯄꯟꯆꯥꯌꯠꯅ ꯊꯕꯛꯀꯤ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯁꯦꯝ ꯁꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯊꯕꯛ ꯁꯨꯅꯕꯒꯤ ꯑꯌꯥꯕ ꯐꯥꯎꯕ ꯄꯤꯈꯤ꯫ ꯅꯧꯅ ꯁꯦꯝꯗꯣꯛꯂꯕ ꯑꯦꯛ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ BJPꯅ ꯂꯩꯉꯥꯛ ꯄꯥꯏꯗꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯒꯚꯔꯅꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ